Lakhipuronline puthokchaba February gi tang ahum ningthokaba numit ki Khomjinba Pao tabirase. Ahanbada maroiba Pao Bharat ki space pilot Group Captain Shubanshu Shukla na space ta chatpa lebaka sigi ani suba astronaut oiragani. Tripura gi Meitei ani Dr. Ambedkar Fellowship Award manapi dunai kai khumnakre. Yengkhom Bihari na iba miyoiba kanano punsi karino haina mingthonba waring lairik ama phongkre. Uttra Shanglen Sana Konung da loimom phobot karakre amasung kuntra nipan suba National Games ki ngarang phawpada Manipur na punna takaman kunmanga phangduna medal tally gi mari suba rank ta leikhi. Haujik mapungwiba pau tabirasi. Bharat ki space pilot Group Captain Shubanshu Shukla na space ta chatpa lebaka sigi ani suba astronaut oiragani. Group Captain Shubanshu Shukla Axiom Mission-4 da chahi asigi June tha gi manungda space ta khongsal lagani. Panbayai Wing Commander Rakesh Sharma na Krista chahi lising amaga chamapan marphu marida yahananba oina space ta chatkraba matung ISRO ki astronaut amadi Indian Air Force ki Group Captain Shubanshu Shukla na space ta khongsanduna International Space Station da numit 15 lairugani. Mahakna pilot oiraga NASA ki Kennedy Space Center digi chatkadaba khongsarasida Poland, Hungary amadi NASA ki astronaut singsu yaugani hairi. Makoi asi Falcon 9 rocket ki matengna SpaceX Dragon spacecraft tonglaga chatkadabani. Gujarat ki Dang district ta ngarang lai khuramba chatpa bus ama accident thokpada mioi manga sire atuga kuntra manga na soka pannangkhre. Thodog adu ngarang ayu anganbada bus adu brake fail oiduna lokhada tasen ki bani hairi. Bus adu Madhya Pradesh ki Guna district tagi lakhibani. Bharatiya Dalit Sahitya Academy New Delhi na Nifurak Suba National Conference of Dalit Writers gi thoram haukiba chahi lisingani ga kunmari gi December gi tang nipan amasung mapanda mana phangadaba singi ming lauthokpada yauraba miyoi anida mana sinaba gi thoram ama February gi tang ama thangjenamita Tripura gi Algapur Dharmanagar gi Sangai Art Gallery and Studio da pangthokre. Thauramasida Manipuri Sahitya Parishad North Tripura ki President Ahibam Buddha Chandra Namipamapu Academy asigi Assam State Branch ki Organizing Secretary Khaidim Kantana Chief Guest aduga Ahibam Robindro Amadi Chingtham Gobordhana Guest of Honor oibiki. Jolbasa Panisagor gi Net Sankirtan da maming lairaba Kaminijit Rajkumar Amadi Art Kilamda Hawalakliba Naha Kayabu Takpi Tambiriba Manobendrojit Rajkumar Makoi Anida Baba Sahib Dr. Ambedkar Fellowship Award Lantokhi. Award asida lengyan ama medal ama loinana certificate yauri. Award sing adu organization asigi Assam State ki Organizing Secretary Khaidim Kantana kusinakhi. Numit asida Meitei nupi kayana Nat Sankirtan gi jagoi kaya sukudol tamki loinana ai batarana saruk yaduna saireng sedinabagi thoroma masu pangthokhi. Panbayai lisingani ga nipanda Manobendra Rajkumar gi apokpa laikhidraba Narendrajit Rajkumar su Fellowship Award asi phangkhrabani hairi. Yengkhom Bihari na iba miyoiba kanano punsi karino haina mingthonba wareng lairikama ngarang Directorate of Information and Public Relation DIPR Kaisampat Imphal gi auditorium da phongkre. Pandup tare thokna khaidokpa lairik asi darshan shastra gi oiba wareng gi phajarapa lairik amani.
Thauramda Sahitya Academy ki Manipuri Language Advisory Board ki convener Rajen Toijamana thoiba mitunglen aduga Manipuri Sahitya Parishad Imphal ki President Longjam Joy Chandrana Tharum mapoi biki Professor Nahakpam Aruna Debina ikai khomnajaba mitung oina taistapam ki Hanagi DM University ki Vice Chancellor Professor Rajmohan Amadi Manipur University ki Associate Professor Wahengbam Kumari Chanuna Lariki Maramda Wangang ki Research Scholar Nando Ningombana Taram Nokpagi Warol Piki Amadi Mahakna Thauram Lanthok Piki Larik Phongbagi Thauramda Saknairaba Aiba Arambam Memcho Bidebi Manipur University of Culture ki Chief Librarian Dr. Thaunauzam Khomdon Hanagi Manipuri Sahitya Parishad ki President Kabi Laishram Romola Chief Librarian and Founder Romon Setabati Foundation Segmai Chandramani Amasung BDSA State President Dr. Rajkumar Gunachandra Nachingba Sarukjake. I was on chemistry in contribution I got Jennifer down and I would give up with Jin Kapel to guess for guess 9. Masina Jingi, Masika didn't quite to give me but even rolling the smart to Jenny down. Permanent Nobel Prize using Soba, our Powell, electronic company. Thailand gi marini panba ngarang nongmaijing nimita ining thau sana joba leisembagi sanaya thangmatung ina Uttra Shanglen Sana Konung da loimom phobot karakre haina Uttra Shanglen Sana Konung gi Publicity Secretary Wangkhairak pagi cherolamada khangalakli Uttra Shanglen Sana Konung da ngan thoiriba lining thau nongsaba ibudau pakhangba amadi event thau yumjau lairembi amadi chehi gi oiba thawai kya da mateng oinanaba Manipur da leriba umanglai laibu singna loimom phau ka ba hore loinana matam gi lenga ki maike tegi su achoba mateng kaya panglakpana Sana Konung Uttra Shanglen na malem gi mangda masak mangal thokchari bani haire numida sida imalai kurembi kurai event thau purubi amadi ibudau puraba kongpal khaidem laikai lining thau tolong khomba harau ro ima umasana chingjroi bi kurai chingu nongpok ning thau panthoi bi tamu khong ima kalika lairembi lafu patera lining thau awang kobru asupa posongbam kulen ibudau khablangba nongpok kakching chingu nongpok ning thau panthoi bi pundongbam ibudau wangbren sagmaijin khuno ima ireima sagmaijin khuno makha ima thalaima soibam laikai ima uran laima amadi ipu uraning thau lampel supermarket hairiba laipung tarahumdoi asina loimom phau amadi taret ki senja katpirakpa sida Uttra Shanglen Sana Konung gi maike dagi thagatpa phongdoragli Community Coordination Committee Asamna Hauragli Bangang Singbu Pungning Thogat Pa Oina Mathang Chatharak Pa Thauram gi Manung Channa February gi Tang Ani Nongmaising Nimita Lakhipur Ko District ki Singirwon Kaithelekai Durga Mandop amasung Anwar Par Khulda Angang Singi Thauram ama Community Coordination Committee Assam gi President Ningomam Ranjitna Thauram mapu oiduna pangthokre Thauramda Vice President Thaunauzam Ton Singh Convener Sapam Sarat Meitei General Secretary Maibam Raju, Maisnam Nandamhon, N Marathon, Kaino Mayum Surja Begum, RK Sana Binachingba Miyosina Sarukjaki. Uttarakhand na Jumbu Oduna, Deradunda Chatharipa Kuntranipan Suba, National Games King Arang Mangani Chanbanimita, Services Sports Control Board na Sanagi Tarateret, Lupagi Mapan, Aduga, Senjingi Takaman Taret Kaloina na Punna, Medal Kuntra Homde Pangduna, Medal Teligi Kwagi Makok Talaire, Karnatak na Sanagi Taram Manga, Lupagi Mapan, Aduga, Senjingi Takaman Mapan Galoina na Punna Medal Kuntra Homde Pangduna, Anisubada, Aduga, Maharashtra na Sanagi Takaman Tarahumdoi, Lupagi Kunumdoi, Aduga, Senjingi Takaman Taram Manga Galoina na Punna Medal Yang Kaimatoi Pangduna, Ahum Subarang Talaire, Aduga, Manipur na Sanagi Taramathoi, Lupagi Mapan, Aduga Senjengi Takaman Manga Galoinana, Punna Medal Kun Manga Pangduna, Mari Suba Rank Talaiki. Manipur gi Laishram Dikson na Springboard Eventa Ngarang, Senjengi Takaman Amalauki, Aduga, Assam gi Oina Sanaba Sida Ngarang Paubada, Lupagi Takaman Nipan, Aduga Senjengi Takaman Mangaga, Punna Medal Tarahumdoi Pangduna, Kunumdoi Suba Rank Talaiki. Ngarang Assam gi Mridus Mita Boruana weightlifting da Lupagi Takaman Amapangki. Assam gi Nupagi football team su ngarang semi final da khong thangjin khre
Energy Healing Center, Naturopathy and Magnetotherapy Hospital, Mapamasida Steam Bath, Hot Water Immersion Bath, Chiropractic Bone Setting, Yoga, Infrared, Clinical Magnetology, Chakramat, Spinal Neuromassage Acupuncture, Acupressure, Sirodhara Massage na chingba, Chaukhot-laba mahusagi layang patap singasina, Diabetes, Kidney amadi, Liver gi anaba, Paralysis, Sciatica, Spondylitis, Khwang naba, Khu naba, Nerve gi anaba, Blood Pressure, Heart Disease, Brain Stroke, Nupi gi laina amasung Nupa gi hakchang thong gi laina, loinana hakchang sikpa saba amadi, Joint Pain, layang jari. Masita sunatana mipum khudingmakna hakchang phana lainanaba steam bath amadi panchakarma tawbiduna hakchangi hu chenba toxin lauthokpa yai lengsin biragu Energy Healing Center Rongpur Part 2 aduga City Chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395732456 number asida call tawbirak namaning singjari. Nungairaba pau yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laingana bagitamak ngasimak lengsin birago senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit kudingi ayuki pung mapandagi numitangi pung 8 phoba layangzari mobile number 8638078821 hairiba number asida layangba lakpagi mangwainana appointment book tobinaba khanganjari. Lakhipuronline channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maruoiba paw amukhanna Bharat ki space pilot group captain Shubanshu Shukla na space ta chatpa lebak asigi ani suba astronaut oiragani. Tripura ki Meitei ani Dr. B.R. Ambedkar Fellowship Award manapi tunai kai kumnakre yengkhom bihari na iba miyoiba kanano punsi karino haina mingthonba waring lairika mapongkre Uttra Shanglen Sana Konung da loimom phobot karakre amasung kuntra nipan suba National Games ki ngarang phawbada Manipur na punna takaman kunmanga phangduna medal tally gi mari suba rank ta leikhi. Lakhipuronline YouTube channel gi paw sandok chaba ngasigi oinadi matang asida loijare.